MLA Khemchand na ngarang cookie gi Litan da leiba relief camp da leiba cookie gi inmate singa unaraga wari sanakiba maki khongchat asiga mari leinana sigi tongan tongan ba pau che singda yam chawna headline toraga pau phongli oza mase maru ina lakchani masi hairiba khongchat asi koigi masagi lanai oina chatlibra natragana koigi lenga ki maikai degi hairaga chatlibra haibigi tongan tongan ba wahang kaya am lakli masdang mahaki ngarangi khongchat asda tongan ba negative ki oiba koigi wakhal lana chana dana ba kaya khongchat oiraga su tongan tongan ba mayam gi mot haibatare miyam gi maikai degi di khara madumak chaiba yawi khara manamuk masina koigi peace purakpagi lambi adumak lakpo oirashino haiba yai fathauza biba tongan tongan ba masa masa gi oiba mot kaya ma phongdok tari adubu ngarangi khongchat aduda koigi atopa haibatare yamna nungai taba mami ama ubadi amatu ukide yamna haraukte yamna okpa harau nungai no wari sana ba oina ubadi akoi adumak uraga thengnaraga labani to ngasi pautre singda adumak phongli oja saim tangza ojagi wakhalonda hairiba MLA Khemchand gi khongchat asina koigi tungda tangdu leita ba hanjulakpagi lambi diromda lakpo oirabra natraga mahaki khongchat asi lanai oina chatlibra natragana koigi lenga ki maikei digi thamlaga haira matungda chatlibra haiba wakhalonda ojagi wakhalonda kamai thamini oja masigi press papers ngi ayamba headline da koigi honorable koi tamo Khemchand gi magi khongchat si amna maru khongchat amo oina ngasi headline loi phonge adubu sanalebak ki pauchi ji khun suming je matamda sanalebak tu yauri si Khemchand na ihan hana kuki kulda Satuna ing tapa purok na paujeng kre. Harga makada red mak am toro phongi buko. Khemchand na kuki relief kem lak lambadu lamdal lambani kuki IDP center phonga i buko. Asai area to kana adum confusing kar lai masi kuna sum yeng jawab matam na sanale baki lai ba headline ji sanale baki lai ba headline ji paraga manungi masak sing yeng urakanda ekoi sai area sta mana palli si maitai MLA Why Khemchand Litan Sarai Khong relief kem da changlam badu kamjong da lakpada namduna photo namlambani haina sida mogi haitare ko hajik lai sai area sida yauri si MLA masagi karan na ba amasung ing ta pahanjalagde haibadu udana ba honare haibo pham phongdola duna media housing na sandok pasu itiken oide journalism na integrity layu hairali kuki NP urkul KSO urkul village authority amasung Litan Sarai Khong gi youth club amata khangamdana khongcha adu khudongchaba lounabani honabani maduda makoi amata yaudi amasung haidi makoi khangalam de habani sin khnai darga diko ida hai si mai kuki NP urkul KSO urkul village authority amasung Litan Sarai Khong gi youth club